Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships, which makes it stand out among the rest. Good afternoon, ELITETV ki test of cartoon ki mahau meng tairu su hama taram lok. Chari moro ngasi follow funga policy senge cartoonistina kari haining liba kari fonong liba kari wakal khanal ngi web du myam sa donga thamjage an da lokha jage sangai express ki onthok pani da onthok pani da ba cartoon sing view mayam public meeting amada wangang bani koi ki leader amana adama ngang ji kamai ngang ge da angak pani kaya taibang pon English haiba mina English panglon da loli jagoi haiba nupina Pungkol hekta abada matun hekta kapak kani gunda saba mina wazau hekta ngalkani anaba mina no uyaroi sugatuna adum laikani na aji leireba Manipur ki situation sida ngang ba haitare amna khoi English saiba mina English ta pangang ngang ba adagi jagoi saba nupi meyam haji ril da tari da toriba meyam singasi khoi na hek nainara lakodoni nik tana khotana leba meyam se yengbada adum phajadaba yamna khoi ki yamna conservative society me leiba adugi potu da urap kadu dani makoina di ka manung du da kaimta khangda bani nikchaba somda pitriyo bumba malem bumba yengin habdu di kawba aduna masage talent sugumba dagi aduga sidai dagi khangna gi ba popular ba mayam chale aduna tabida dum mong maril ta da mayam thokpa magi mama mapa lairi bani mabu mapa lairi bani madu kaimta udrab jala mayam haina riba singa tana drab jala adagi mai mapur be lai bani mane maku lai bani udraba jala sumo me ama question me ama heng adunani masage telel lai ba su made khala kanda jago isai da kaida film da kaida yaw khyo me am slai maduna ta bida khoi gisi aine he haijaba do me am na u ge habda wajaba potu me am ta seng na irai lai ne to uhan bagi phibu mam su lak ba adudani haji ai ba khoi gi cartoonist na phongdure form che Manipur torib je angak pani English lamna prong loli jago sabina ko lekta baga manin khapagi utpagi haiba hai si adum handle dum haira abani adu pathok pade dungai ponte adu ira abani na khoi dum pathok pa hai tare or simsi di khoi poning da pa jaga dabne khoi na muk pokthok pani na hek no tabu yawi madu dum ta su myam na lan khan bi ganu ira ma potto duna adu gi pottu de duna khoi se adu ana mi ne sugatna lai myam ware Manipur from je kamai le ri ge do myam se da mana khoi gi majis saireng saijin na basu oibia re na taga myam gi public ki wangang ba amasu oibia re na ai thamjage mathang da leisna khoi sana leba ki loire dana haibudani loire dana hai sida khoi yengbiyo mama sabkuni ga wari watai sana bagi adu Mahabharat ki Ramayani kari gi pusalaga dum mayam sida khangan da bo honna bani da man haire kaino mama sana leba kokdai ne na ada masida haire sana leba oiram dre bungo kori da luppa oiramle ai fau halam dawro bani na Smaina ngasai gi leiriba Manipur ki issue sida leiriba mayam se lightin mayam se gaje pusala ka na Manipur ki film je kaino sana leba oram dare kori de lup oi leire me ka haib dane ba kori de man ba sana oram da ba da Manipur ki haji leiriba situation ne khoni kari da mu sana leba hai no adu na mukta koi kori su sana man ba dune duga sana makina ta ba na kori de lup oi leire me ka haib ke duni ano situation ngasi si khoi second phase ki ju bo tha da nari ana haji fabu ki already pam da ba thok thok pudi leite adu kari thok da ga hai ba tambangam de ono yengsi adana Manipur se kadom da thok da ge election lore matung je lan se lo sham ngam godore bra ngam moidore bra su acho hang am oidi ana adu mo fom sida yam pham moiba Manipur ge hating situation su unaba yam phajaba cartooni ne thamjage mathang da leisna pungna phom gi balo he ha duni balo he sida warai sanare moi opposition gi na haina lau tare MLA me ama rajniti wala am hai tare kari CM Sindrik hai di warai sanaro hai ri bodu su akhoi mamang sarkar ni haidorira na hajik che adum hunna ba lebani position ga ruling ga
ruling kangmuna haiba haju leba situation se mamang sakana thamambadagini moina torambadagini haiba adagi haji sarkar lei mamang sakana haiba akhona thamamena khallo adu semdokba yadabra haiba tungan ba dum hunnabagi election meya gi hunnaba dawre election loigre hunnaba ungre khrani ate issue da mulani adani mayam na khoi mamang sarkar ne hainabuda yumpham oirakan dang sai cartoon se thamakune kari same sendri kai di wari sanore hairi budusu same sendri wari sanore hairi si khoi kuki kangbu singuni adagi akhoi mamang sarkar ne haidure rana wari sanaba no mai masense ana potuni aduna adum sarkar haibasidi adum continuous process ni haji lei sarkar si adum chai manga tara leini leiroi haiba gamnate hoi leibusu yawi chai tara manga gi sarkar leiba haibadi tam ahum la oiba tam amam se chai manga pubunina adu mayam doni ana haji center su haji NDA lakara India block lakadara koi NDA lakani haibagi achoba political analyst in a phone wafum lei adu bunaina bai doni magi opinion poll toba at the same time exit poll toba mayam to yauri ana sai exit poll chidi election loading ai di adu yaroi kholo na supreme court athing ba thamgi bani ana loira matungda bot hadana ba loira matungda di moina dum opinion akhoi exit poll toba yaba lei mamang ga ya ba ya taba kaina mamang da maduna chobo influence ma pd na yena ba dum lei ba pot lei bani aduni haduna manipur haju lei se mamang sakar na taina ba film se toksi habe ge choba dum message ma pi ba cartoon ni na thamjege pathang gi lei sina hoiran paugi as loire ha duni loire sida mantri mla sida hang mane wi reporter sina lamdam si nungai hanaba kari toba yai sir na hang ba aduda mla mantri sina hai restaurant yam hang ma tai yam nungai na lehen gi hai tara ga de na athra le bani aduna restaurant je ji tamna dum mangjal le thaina gi matam am da hek tamera pai bin chatna drive chathana na toba yamna tai oi da ba thodo me am toba aduga mi gi mentality se hoji khara wangak pa often ajam phajana mangal changdana dum restaurant cha ba thakda puning yausel le matam na cha ba thakda puning yau de bini adu hojing na mu anu ba train ma lai se koi rooftop restaurant hai ni adu se koi Manipur lengang na khogi kano si liquor si ahing ba thing ba leire roi haidana khoi thoki ba adugi matung dagadi khoi khoi gazette notification thok pa khop chana kanglon du leitri haji election matung tora kadra adu hojukti adum rooftop restaurant si loina hangnare yu marang kaina phange mayam thangna ba laisai pakhang phajana thakpa chanare pung tara tarama thubuk adum hangga leiba yaunare hoji tongan bada segi Imphal Tedim road te yengbiu adagi si Imphal gi nongmei bung sai Imphal eski aduga sigi kenogi lambi koirenggai gi lambi jaga khudimak ta hajik che khoi rooftop restaurant si loina chana khalak pagini ana dum sungba mayam asu leikhale aduna kamai to na nungai hangani an hangkan da restaurant marang kaina hang batarka oi haina haibuduni ana yengsi manipur ge mayong se godom chakadorbono apalam gi mong ku tamjulugum to madu ngang na chapasu ngam da gum to western su pamugum to korean style su pamugum to aduga taseng na mona tore mong su to busu ngam da gum to ana koi fibam se karam bele ge duni aduna masai hai duni manipur je nungai na kari to ge hai ta de khoi restaurant marang kaina hang mato tai hana no su nong ba aduga wan to su leiba adumba cartooni haidana ai thamjege pathang da leisna ko ECL express ki naire haidani naire se wari chana bani halani ka phambaga ade kai haigada nong tare nungsit sille nungsa sare wari basi laira ba khoitani na haina bani ada kumak posida masidani na kera khunba kya na kudong chaba launari sena nungai bani hajusi haji manipur gi lan tawrisi da khoi nungmei karba tawba maru karba tawba yam hauna ba yaure nungmei maru umda lupa chohum yankai chamri khulai se makan lainare US tagi puthorokpa tongwan ba adagi India gi nataba mayam khusu khulai se loina nakalani da painare aduna lan tawrisi su nungmei maru phangdabagi somda black ta lobagi mayam adum pauta ba marak sida dum nongmei karbar tawba maru karbar tawba mayam ma yaw dawsu natte aduni saida wari sidi kana no harakan da koi lair ba koi dani nungsa sare nungmei nungsit tawre nongbu tare hana aduni asida muk na kum bakra kaimbu na koi chance lo ba hai tare koi labi da ji thingbe ka taw karbar wala sina potki man thak ekte hangali kanam ta kai hai ngamde phangbu phangadi yare aduna manipur da petrol liter da lupa chani chohum yogiba matam du da 90 days sen na koi tha humena kuno blockade to giba dum
Manipur se check mok ngai ne debita dum ngamna ba dum leina bo ne dum Manipur si yamna ngakpa dum balaiba state amani hana mayam hainari duni on seida praja sing wari ba nongbu taro nusipu sitlo adagi se usabu saro wari base lare ba katani nungari basina ina khunmani hana thamba dugi achouba message ma pipa cartuni haidan samjage patang da leisna khoi naron thaudangi hawa do leirang do haidani hawa do leirang do sida khoi mai court ki sin namani areda judge na hang po hangi pakhumda masagi ke haitare lepiba masi accuse haigadra haji fawda leiba da man haira kudni your honor aini nupi phui haidu ikai hangona haibda phubana tena phubana te kadi oirangani haida nungsina luna tawani haidoribra adu phummaga leire maduna badu chap chaba masigi wan to lakoina khangdre man ju khambaktram ni aduna your honor aina nupi phui haibdu ikai hangona haibda phubana te phubana tagadi kaidori no nungsiri ra haiba wan to hong me am so lai aduna masigi manung da phumiba idea do madi angon su madugi idea do madi lejadre masim waro biroi and your honor aina nupi phui haidu ikai hangoina haibda phubana te adu kai haiduno adu wahang ma hangya mathang da leisna khoi Manipur news gi dasani haibdani dasani hajuda khoi gi MLA mantri sina wangang da soibi gi sen noidoira adu gi sen mo oidore man hajuda maira pai bi amba mobile pai bi ole bot naksilak pasidana ma ngang aduna maira pai bi haida baduni cheng cheng amana cheng cheng ko mang to bagi maira pai bi khudim makta haibana traga su khara da yarom bayana khalli अब हजिसी मेरा पाइबी के दबु मेरा पाइबी संग खंदरे ना इलेक्शन के दम फोंदो के बा स्टेटस थमनबा मयाम यावगिदुनी अना बोट सिना अचौबा लेरिबा अपुनबगी लिंगजेन थौना सिदा डिवीजन नमा थुगाई हनबा मा का हनबा थोई हैना तोंगा तोन फुम मयाम फोंदो लेबदुनी अदना मेरा पाइबी बा मोबाइल पाइबी ओले बोट नक्सिलक पसिदाना वान तो ले मेरा पाइबी मोबाइल पाइबी से करिगिनो काइन हाइबो फुम सिनेदुना बोट की मतंग दही चाहिए नबा फुई फुदे अदी तौदे मयाम लेनै अदो वरी सनरगा फजना लोइसनबा याबदो कोई मीडिया दे हेतो यूरोपी फिल्म सुजु लै अदो के फिल्म दुनी अनसिदा उलिबसी मेरा पाइबी सिंगसिगी चेंजेस लाकपदुनी मान हाइनिंग इसेना थमजगे फतंग लेसिना कोई पीपल्स क्रॉनिकल गिनी पीपल्स क्रॉनिकल की फ्राइडे फन से जावरे हजिति इशू सिदा वरी सनबा मंत्री एमएलए नि सि कुट्रा पाइजमा सेले नेहरू टोपी ओपे It is not a land dispute. Masi koi lamgi yana banate. No matter how it is started, mana maji horak paje ama ama oragasu and who are in it. Ado kana kana yawi haragasu. We all have the responsibility to join hands and to solve the issue. Aduna ama ama oragasu hadi leriba issue se koi kudima kusam naraga chala kanda madugi leriba issue se koi solve to mathau tai. Madu oidra haidana mana haibagi wafam duni aduni chamchumi. अना इशूजी करी दिगे होर केबनो मरु थिदो ओकांदा वरेशन म पुरक पयाय अखोय सिदल जि लेरिबा जनरेशन गिदि भगनी तुंगद लाकदरबा जनरेशन दा अचौबा अकायबा म होगनी अदुना लेरिबा पोसी कमाइन तौना सॉल्व तौदगे ताना लोइसलंबा याबा इशूजी मतम सांगदोगरे लालिबा तांग होम ददि चाहिए मपुंग फारगनी एनिवर्सरी तौरगनी अदुना साइसिदा Black Day, Amuba Kalina Tasha, the Minina Palantoni, have a from Suyawi, Kana Mukrana, make up top on the Minana, the weather have a Suyawi on a Manipur sea adum. Low in a Hoisi adum, Amaga Seadum, Kayada Usinadaba, Adum Lava Pony, no one is Sikim near Sabra and Hector Hidosu, Hui Ladiba, Matang Manawi was a Koktorokpa, discipline York, Taba, Bever York, Mayamayawi, Adonakuyam Luva, as Gin Kalevanas and da, Beva York, Tabananzo to in social media. Motorbike to Lak Nupa, auto diver to the gi. Pasha Subekai Haraga, Port of Pugadoni Haraga, the Patsamagi, Subekaraga, so Pire, Aduga, Port Low with the Pula Pire Haraga, Maduda, Yam no Itana auto diver to Natamapudu, social media, Ure, soon but Morel Rock to by Kalibana Sing, Masi parenting, Maruna Koi, Mamma Pa Imung the Gihorok Panaka, Oi, Mamma Pa Amadi School, Anis the Nila Siduna. Parenting see Lamset Bebar, Itak Tok, but the Kari Bebar Toguni, Kata, the Kari Hagani have seen Madu, Electra Kandadi, Maduki Samazadu, Samazam, or the Rivania Duna, Lamset the Bebar, Taxi Kasi have a sea Yamna, Kangna, Adu Mama passing Tabiba Matok Tai, a Ladiba, Haziki Ladiba, Foreign Getrenda, Western Getrenda, some Satanadum, Tobala Agadi, Madugi, Amachauba, Leremiba, Pigimengo, Tago, Lady Mamsi, Matai, Ladiba Manon, P. Ladiba, Sigi. Namset be basina achoba adumba khogi culture se
ꯄꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯁꯦ ꯉꯥꯛꯑꯒ ꯊꯝꯃ ꯂꯥꯛꯄꯅꯤ ꯃꯗꯨ ꯅꯠꯇꯕꯤꯗ ꯃꯩꯇꯩꯒ ꯃꯅꯥꯎꯄꯤꯒ ꯄꯨꯡꯆꯥ ꯆꯥꯃꯤꯟꯅꯕ ꯇꯦꯕꯜꯗ ꯇꯧꯃꯤꯟꯅꯕ ꯐꯣꯔꯦꯟꯒꯤ ꯇꯥꯏꯞꯇ ꯂꯩꯕ ꯋꯦꯁꯇꯔꯟꯒꯤ ꯇꯥꯏꯞꯇ ꯂꯧꯕ ꯃꯗꯨꯒ ꯑꯩꯈꯣꯏꯒ ꯆꯥꯟꯅꯗꯕ ꯈꯔꯁꯨ ꯑꯗꯨꯝ ꯂꯩ ꯋꯦꯁꯇꯔꯟꯗ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟ ꯊꯣꯠꯇꯨꯒ ꯑꯩꯈꯣꯏ ꯁꯤꯗ ꯈꯜꯂꯤꯕꯁꯤꯒ ꯌꯥꯝ ꯈꯦꯠꯅꯕ ꯍꯥꯏꯕ ꯇꯥꯏ ꯕꯤꯆꯇ ꯇꯧꯕꯗ ꯀꯔꯤ ꯈꯜꯂꯤꯕ ꯃꯤꯉꯣꯟꯗ ꯀꯔꯤꯝ ꯈꯟꯅꯗꯦ ꯑꯩꯈꯣꯏ ꯁꯤ ꯂꯥꯛꯀꯥꯟꯗ ꯀꯩꯅꯣꯝꯃ ꯈꯟꯅꯕ ꯁꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅ ꯍꯦꯛꯇ ꯌꯥꯗꯕ ꯄꯣꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯗꯨꯅꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯔꯤꯕ ꯏꯁꯨꯁꯤ ꯑꯦꯅꯤ ꯍꯥꯎ ꯃꯁꯤ ꯂꯝꯒꯤ ꯅꯠꯇꯦ ꯑꯗꯨꯒ ꯀꯅꯥ ꯀꯅꯥ ꯏꯟꯚꯣꯜꯕ ꯇꯧꯒꯦ ꯀꯔꯤ ꯇꯧꯒꯦ ꯈꯪꯉꯒꯁꯨ ꯑꯩꯈꯣꯏ we have the responsibility to join hands and solve the issue ꯑꯗꯨꯒ ꯑꯩꯈꯣꯏ ꯈꯨꯠꯁꯝꯅꯔ ꯃꯇꯨꯡꯗ ꯃꯁꯤ ꯏꯁꯨꯁꯤ ꯁꯣꯜꯕ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛꯅꯤ ꯉꯁꯥꯏꯒꯤ ꯀꯥꯔꯇꯨꯅꯤꯁꯅ ꯄꯨꯊꯣꯔꯛꯏꯁꯦ ꯑꯗꯨꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯕ ꯃꯊꯧ ꯇꯥꯏ ꯀꯔꯝꯍꯥꯏꯅ ꯇꯧꯔꯒ ꯁꯣꯂꯨꯁꯟ ꯄꯨꯔꯛꯀꯗꯒꯦꯁꯦ ꯑꯩꯈꯣꯏ ꯉꯟꯅꯒꯗꯒꯤ ꯑꯗꯨꯝ ꯍꯧꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨ ꯂꯤꯃꯤꯠꯇꯨ ꯀ꯭ꯔꯣꯁ ꯇꯧꯈ꯭ꯔꯦ ꯀꯔꯤ ꯇꯧꯕ ꯇꯥꯏ ꯍꯥꯏꯕꯗꯨꯗꯤ ꯚꯥꯔꯠ ꯂꯩꯉꯥꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛ ꯂꯩꯔꯤꯕ authority concern moina madu purakana manipur da santi puraknaba honagadabni manipur yam sathina bai wangurabani hekta tourism gilam do oiro yam asida festival tawduna tha kudingi festival taw haibelai tourism festival gi ate barak festival shiroi festival toan to yam nungai ba pusi mahingam da di mantri mandol mayam ga se koi jagoi sadana stage da taw yam nungai ba mongam da laibamne do khangoude Hek loigeda ngari femina Miss India loigeda ngari adudagi haure me hom dagi aduna kari toroga kamain tawgada gi phana kok chungsin nabiro thing teng mayam si du teng oibiro hai ufam du toroga anda khoi variation pura paduni hai ufam thamjaraga aduna ngasi gi di adum ELITETV gi test of cartoon gi mahau matang ngasa relation jere meng ta video sing bomu kana khuram jabaga loinana kaini na be thangni jari pine biresi Gear up for the future with Quantum University. Write your success story with our new age programs that shall be amongst the top 3 most rewarding careers in India and across the globe in the next decade. One of the reasons why Quantum is a leading private university in India is these world-class partnerships which makes it stand out among the rest.